Somdana James na phamung da phamlaga Facebook sum pairaga leringai post ama thengnerakpadagi ngaktuna tompokta call toromi. Hello bhai tabra kaidawrage amo kaino ne thinglani hai sibo chumjalo ha kaino hai sibo asengbairo asengbara sengdabra di khangde sida post ama thagalaise. Internet service will be banned in Manipur indefinitely. Manipur da viral gi satnabi trend ama satkhalakliba asina maram moiraga mi amaga gi marakta nungsinadaba helakpana maram moiraga horen ahing pung bharodagi hauna Manipur da mobile network sing matam kaktana thingsilagani. Karigumba viral satpagi pau asikhara sapharaklabadi adum kudakta yahanjarakani. Ne thingjalingai gi manungda mayam viral satpagi wakal thadokpi horo Pausen Zariba, Langak Loy, Sanaliba. Asidi Pura Kaino Shibo, Siaru Damadu, Kaino Maduki Kokang to the Kalishibo, Netinga, Barrels at Ba Panicalizalo, Shouting of Tanaba, Ma with the Barrels at Handido. Eh, Toshira Bai. Ado, Noitoro. ID Yauragi Bai. Hayeng White Port Lip to Mina, Shigumata Boxe, Akia, Young Dreba. Sigum Seto Horaga, Mina no Shibi Hendorimini Bungo. Mimi Semse, Kanadi. Adudi Yay Bai. Bom Sada Semalo. Adugumbadi Mashu Hebene. Sat Semoko. Tagat Tringeda, Neting Bunamukhan Kini. Pab Latana, Mimi Semobagi. As Pareba. Man Hikaton Mukushito Yadimi Bai. Mana, Neting Ningena, Hitating Beabro. Adudi Ekushumabu, Barrels and Bataba. Pare, I shoot him again. Bom Sada Semohayo. I YouTube the video crying to Kaurge. Natradi, Neting Kradi, the Tapamui. Hoi bye, I show you toke. Film my ama download to Horge. Hoi, Pare. Adudi, I should tomage go by. Asi Hadaga, Pontam Narami. Pon Hectum Kibaga, Bomsasu Pon Amuktorami. Hello? Hi, Internet thing any I see tomorrow. Oh, Shida City. Langak Loina na direct post Hagle City. Tukat say a singba. I hope the net big hat and I even I Shuniko, Narang Dang happened and I Ado, Nang Mimi Semo Haba, Pirellam Tang Lanseba, Internet thing Magimatanga. Kayarati Shure, Manating I say, and that's his Gione. Hoine, Shimake, Ado, Nasidi, Toro Shiro. Amaduro Hasha. A bit calatida Tale, Net Hindurabanina, Nashidi Yumda Lenerse, Neti and Pamuiba, Haying Torosi. Os, I di Isakar Sakanaba, Masam Tang Parusiran Kalini. Naiko, Mimi Simon Kohanamta. I tagat naba ready Nicole say. When a Mugan Menta Drakanda Samade Prakani. Somdana, Nimidang Duda, Shangbanabi Magi Fonda, Likey apps installed to Rubadagi, Pon Mamang the acting Toby, Sanaraga Lerami. Mama Tatotna, Sanglakpada, Masanupina, Torum Libadu Uraga. Kadi nun hebema, Nang Namukto Ribadabo. Nasadi Pon Mamang Duda. Acting Tamini Ima. Ado Isanupidi, Pilam Kumbi on Kibadagi, Nama Gimatinga Matapang Kidreneha, Hanadagi, Pangaktabaga, Haujiksu Pon Mamang Sidatum. Nang Konang Haibidi Haino. Lesabi Parabanina, Aintongi Bataiba, Mayam se, Kratam Kotana, Taulo Haiba. As Namaroy Haiba. I hand the Kilbum Sinamba Luraga, Loinato Bigi, hide than Ima. Kutka Sopo Kotpatodi, Yaro in the Tobuneba. Adugi Serune, Kanomi Koima. Karino Sangbanabi, Magi phone the Gisepto Kiba, Magna acting Tokiba video ama, Yang Halami. To Ima, Aine, Yengo. Ai Piraga, Pazana Yengese. Haima, Kaino Torisidia, Namana Mitsidia. Kaino Ima. Mi ipek happy ne, Pazadro. Nanaton gamata yaudre nisidia. Nasagi masuda dum to yadro. Sinina Pazadro. Pabudi Pazeba. Aduda Nanatondo, Amta Udreba. No Bohin Mandana.
ado ima aigi kar hebado yam thunna lenanaba tawrasiko hojikti shooting chatpa hawrabanina car satragadi nungai treba hoi hoi ima su khallibani amadangdi leragena hayengwai isana maminga satlaga phawraga aishu amuktadi mayam mamangda mukkena yare sak sathoknaba tawrasilo horen amuk tawro nangi acting do Mathangi numita James Bomsa Tompok amuk pulami James na as net yadabasidi ngausat nei he phone ga se pai da su yare phatti phatki da ko madugi koktang do mana net thingaga kadi kanaba porak toino ba Tompok na oideroi kaino ma tongna ba tawsida noi bo James na paisa thoba salusira nahan gi doctor sabado Tompok na yare ko adugi mido kaya oinamde Mangja krasano nangi le pasani pan yang khaido kana leijata ba amada donate to thokre khalo yare adugi damakta bu chani pan yang khaiduna acha pochara di nang so dum yot pe yor kani do bomsana kana dabada yam hai pa sarubai ni pukchel jaw bu sarubagi James na adu budi mingchato mayam naga thagat narak pado pamubagi tawrubai wanida support you bro hai bu hai sini ain yam pamjari se Bomsana adudi khwadigi faba noi adwaigi drain chende haidene mi khran nega singdo halo nang ni yengsin basaro ekoi photocopy rage James na yaine bhai adu toksira kurta amalit laba adudi kurta leidradi yaroi ai kurta leiti Tompok na nangi usop wasop sorat nungla chatpagi amta leitro haisa James na spamu hedudi khara hongba ma leikige atang balit laga tawradi amuk paisa yam pairaga tawbo man khiroidro Tompok na adu susumine James na as yadre da sidi ne thingbase thabak loi fail oirada early men ga chapman re tawrise aikhoina leiribu khulese aikhoi lengak se yararo mathang dadi magi party se vote pi pirudabani ko Bomsana piroise hairaga adum majority phangkhiduni handaksu Lupa sani na dam lay kreduni James na khangde ai di swai de bu lening dreda hayengwai a foreign da phet ka lay kresira khangde Manipur se sakotau yam wali lambi de dum hore sakotaba kudruk kadra marchida mi so dum kudruk kadrak tai Bomsana nangama bot lep ni amuk hai foreign da muk lay khrani amuk hai awoi bam tek ngang de he awoi ba James na machine in he politics harido aisu politics to mini kaino ngahak lerga ama muk haiba ngahak lerga ama muk ngangba sinine politics haiba haise Tompok na sumine duso ado nangi politics khutou se hayengwai viral thikne sa to male phajana troll to birka do buga male ba angang singnaga ado nang hayengwai power ka paira kandadi internet thinjin bi di tawnuko nangi photo troll to wi kaina phabi khotpi to diraba James na chatlo hoy ai bodu gumba gat leita pathabak tawbadawna se aina bot lepada hek karaba yengu aina torokpa numidang wairamda tathot makhoigi leikai gi dukanda poche leba thoklaklami pot leba loiraga kaya tare bema lupa yang khai tare ine se sida lere sidagi lawro Tathotna sum lambida yenglubada pakhang masa lesabi masa mayam irang langnaraga wari watai sanaduna leibu urami ngai khoi beni aikhoi lekai gi thabal isai ga tawgada balebro ngasi ngarang sibu pakhang masa lesabi masa mayam se ngasi di lambida ga irang lang sibu lera moida ini harau kumai matam su nataba sibu nahan khai di sumaina ga langdewani kuireda pakhang lesabi sumaina ga pulap pullaga nokmin langmin nabaga ukidabase ngasi amuk nauno ubasida thaini gi matamdo hingsing leine he o net thingjalle haibra kainom di haibani ne adugi mayum da phone metlaga leinaramba mayamdo hojikti net thinglabanina tawningai letadana mapanda loina mak tholai sini ise adugi oiram tai aigi isanu pinanga saidagi isau lang horido moi gi kariyege kwajapi kaido paiba yadrena karino kwajapi haidi ne khangde moi gi message saka yam thatuk thajin tongnaba saka unaraga phone ga tongna fam ga yawbudo adu yadrena
As inesu ho WhatsApp haibane WhatsApp kanana khangni ge aidi isa nupina kwa ga khara sabaga aisu kwa japi haidi boy khalure ine sima ado ngai khone ine ine gi san pi sangbana bidi album ka kumena taina au kumena sali nambane na kanna ado budi ekoi sangbana bi budi masak phajabani na adum yakini film gi line da sangba khangde bema mingsel mamang sida acting sina tawkhibasina kappa muksai nokpa muksai nahandi iso na ge tawdana ibeni nangbo aima kidawrino haisibo ine aina magi ka da sanglubada madi hekta roibida kaptana lerame aduga kawba ngamga tade kapambadagi lekthakre masado adudagi de aisu pakatana chensilaga ibema nangbu kidawrage na hangobadadi irai laina kaisu tawde ima acting tawbudena khuma inni wani imai pema aidi gyan ga tajide ko moi haujikan se tanjadu da nupa amasu sangsilak itaima surup masayamta phare adudi aisu sangage ko ibema wari dane aya wi hekta hoi ne karamba surup loksige ibungo mathangi nimita sonda lesembi debit hoidamuk laksilami nang sidi parak yam tai hebema kaino parak tabadi aina sian khada usi mangaire nang na tawbiri se debit mabuk ningda amuk khalami kari no mi tawrisibo aibu ma lobo tare braba hojikpo amu kanade themaga thadokidridi soidran bera kanarani ado nahan da ngairi haiba ibani na sinbudo kaidawrage ba lesembi nangbo adu kaidawrage kanana khangni ne chuting khrabanina pausu phajena phaunadre sige chance lauruka lethokhradi ai cheloi haiba noi imunga ikhoi imunga nahan wa loina khradudi he ngaiko ai gise yamna lakningdanaga lakpaman bro nasinanga chapchabi ama ngangna gina laine kaino haiba kari amung ngangna gaduno ba thoibi hai she kanano thoibi hai dia thainagi moirang thoibiro hai she as wathi to rokano aina ngise phagi nate nanga khangnaram hai thoibi hai se as kanano hai thoibi kaina emase khangde nangna doctor sarga koibada mas yor me hai sidi aduga mangondana nangi mingse dipak haina haye ai loina paw phongnarabani magasu noi anina thanaba message screenshot to aingonda loile hojikti kamai tawseba nang chenbadi yararoi message singdusu zugocha daba mayam yoromi message singse mayam da loina flash to haibro nang as lesembi karigino ba nang na du yam sauri budubo message screenshot loina leire thoibi gi su leire priti gi su leire hajadraga na yengera hauji lesembi debita haifet utlami as karino mi lesembi asidi fake ne ba ainute ko yare ko nang na ayam thajadradi ai cyber crime da complaint tawni ai se moi mayam na sumanya to biya ba nupara ba yare ado kamai toksi haibu noi bani ibani lohong khidro nangi mong matosiga kaino aidi nang adum lawduini aine khangnarak panupi mayam dagi nang na itha thajai nang na su hen heli nungsiba ibani lohongagadi aisu gyan ga loina taradoini hayeng wai aise nakutchana warak handoini mi nangko adumaina tapthasanarikpaduda nungsigano soita yadaba nungsimanbagi tawbani nang natradi nahana ku thorang tawba yarabani as nang sidiba napuroibada swai labu wa ngakta ngangi hewoiba nupina napa halaideba leitabani ko law ai thindok law kaino nangbu sela ini haidaine aidi hararudaga halano adum selase luhongbodo khara samjinba yananaba aikhoi imung pisa yam paideba luhongbaga chauthoroiseba hayeng lokatpada khara sauna lokatpiu hayoba noi mahoida haire he kok chalai badi as hai bigi nateba kai ganduno luhongba chauthoka adugi seruk hayeng wai isa susem naba sebeng to hobana phatro is wakhal gadi saksika doktor ga sarga nupi mari mangaga koiramdana adudi noi nupi singse kayam singe kayam panggena yengthokpanida
yengthukni aingondadi yaramaroine nangi kadardo hoi aigi kadardi nangonda satnadre ado ibani leidi leiminadore nang pangbaira ine singbaira amadi oire sak asiga David na mathanta amuk khanjai David ki punsi upai leki de leisembida dum taki makha tarak padudi thoba ma lakpa aduni kaidore amuk manglibaduna kadaino aise labane phairol go hongdo halo kaidorage as nang suba lai am yawi awiba nanembok na puthokserani Sondana sangbanabi isau langduna yamna sauna lerami kanadano ma call torami adubu the number you have called is switched off right now please try again later hanjin torami adubu satre sangbanabi phone du phamungda langsili tathot machanupi ki kada sanglakpada masanupi na phipi kamlaga lerambaduda kaidoragi amo nate phone do satra baraba hojik phawba satre director gi di satle adusu pairakte hanjin tawbani kalthalai as ho chief minister phairen nangna khoi otpase otlida ko handak matang sida nangna ne thingjilaga aigi shooting ga kairadi aigi thabak ama pi daba yaroina khongjing chingsin gani karino nangna laingak taga amo tanari budubo moi adagi thingnak pan ne tubu chief minister phairen da mo tanari budubo karigino imana khangponte da masi punamakse madugi kok tangduna thowan bangaktani masi ima mana thingona thingjiliba ye mana di karige khangde leibak irang thoktabre viral jam sanare ena thingjiliba ado aina haibadi akhan number kharadang thingjinba kariga gi haibaneba somda thabuk loi fail oidoreba o khangjadre noigi wari se ima hoidi yare noigi neto thingingaida changin sang thongbuse khara tam horula as ngammaroi de ima ai iyam kai matha yam sai tension yam haigat leba haima adubu matha sari bani do haidana nong phungan badagi nimit kham tabu phawba phamung duda nakok naroi fa gai ngaiko nahan gai net yaba nimit khaidadi aigi sa sibu kedana mawdana leibdo ngasidi hapu ichu reba iruga mata ludra braba nangbo kadadi irujabno mima mina bit yawdi hairaga haima kari nomuti irujadaba nimit yawdaba keba pamsakhrabi isanabo ho nahan khaidi photo kapagi ke deyadaba hojikti photo kapning bagadi hairunu photo kapaga thagat phamsu leitre kerga kanana yengbidoinoba ima khak unnanaba ima di amahani thirabasu phajarabasu adum uderabasibu khangdre nangi watase ima gyan tade lao sakhumda nathanta amuk lehoranu hinjang napiga se khara semala ima susak thongatnaba tawrage tathot hek thokibaga sangbanabi mathamoyam pendana ho chief minister phairen nang nei khoi otpase otida ko nong manini lerga netsu yarani na tawthorakpadagi James Bomsa amadi tompok pulap James ki kada internet yaba ngairaga lerami James na ya de hesengba pung kaya dagi yani haino tompok na khangde madugi koktang duna haibu wabu makhoi anina adumna ngangnaringaida Bomsa ki net yarakpagi Bomsa khanglaw lawri yare aigi net yare he noi gi su yengo aigi di yare James na nangi kaishim no bhai maha kisu phone hangdok pada aigi su yara male he tompok na aigi su network kare as message mayam sengo tring ana James na wakhal se ne hektai da tompok na hingdo mandro siga wari dia James na Facebook paiba nungairani hojik chief minister phairen sidha bagi post ngakta ngairamani Bomsa na net ya bagi status ngakta ngairam kini talleda Facebook ka pai doba ngakang lera ka pai ge James na viral gi matam se phairen ge muk tarani do loibirani do ngasi de James ma ge Facebook tu hangdok laga yengba phangludraba posting du yenglami kaino internet sibu wifi di yabro thingadi pulap thingba kaidoge miseng mikhai nai beriba karigino best laingak of the year goes to Mr. Laingak kaidobagi yahalla ino net se thingbagi thingba adum thingu yadro phairen aigi internet pack singlao leita hapsakhibane
Mathangda Phairen nangonda bot chungpi piraroi. Net thingaga viral chatpa thingni khaldiro. Hogjikti nang oina salhan batare. Facebook se net yarakpagi status na amuk wai sairani. Phairen koktang. Net thingjanbagi contesta first tare ekoi Phairena. Status mayam si urubada James na. As status na wai saire he. Tompok na. Sida tawjage na ngai lebiso kongai ni. Ekoi gidi mimido adoina thagalo. James na. Karamba thagatse haino. Tompok na. Anobo style ama thulakpado. Bomsa na. Oi, net amok thingjiliro tawbudo. Tompok na. Aingonda tektoro ko. James na. Kanade. Wakal khara nungai. Blog ama namsiro ngaside. Net yarakpai matangda. Bomsa na. Mukbang tawsiro. Tompok na. Nang namarol ama mukbang da haile awoiba. Oigedaba wa khanase. Kamaina kamdau na paisa tan sige amda khanseba. Ekoi hum. YouTube tagi paisa tan bagi wakal sima oideroi khange. Bomsa na. Kadai dagi adugi paisa dudi aigi underwear leba pho konaroi. Aduga haujikti Manipur se YouTuber ngakta ngaire. Matawu tambaga mukman khini. Tompok na. Adu susumine. Bhai. Idea amadi leire. James na. Hairo kaino. Tompok na. Aikoi handaktagi lengak sidaba tose. Sidabagi mahut mase support pangtawda tawraba. James na. Koktang se support tawdo saru. Tompok na. Bhai. Matang na ni kadoroge. Aina haise ta khubamta. Mangonda napahilikai. Hayengwai. Magi party da ticket ka phangadi nang chief minister da nate prime minister pho orik yarineba. Koktang haisirasu power di manan loinamak paire bani bungo khalomta. James na. Magi against ta nganglakpa khudinga se aiga khanadoineba. Aduga man harawrani. Ibungo nangi yum sabiura car lebiura kaina hangaktoineba. Tompok na. Adune amta khalune. Gatkadi yam thin leiduni. Paisa ga se mayam thadarakdoiba. James na. Adaidi a man with class. Yai bhai nangi kokse. Ay ngasidagi lengak hunba yawraroi. Adudi ay sumathang election dadi asa udore he. Bomsa na. Hotnabiu. A man with class tagi a man with glass tadi olakano ko. Hayengwai bot ka dragana glass ta ngawrga lehobudumadi tobiranu. Yengba ngamjaroi hairiba. James na. Kanade. Mimi share tobaga loinamak kathatlawrage. Asi hairaga Facebook amuk paibada post ama amuk thingnerami. Karino ba ha noi mayamna tawrise. Noi ka amadi henmallabani ko noi. Ai oina viral chathlaga lerami. Kaino ba noi na khallise. Aingonda complaint yam lai haujik. Ai kaidawraga leige. Manipur kaubagi mahuta viral pur kaugega corona. Complaint yam lai. Ai sutaba ngamdadana khara fagadra ne thingjile. Adudagi amuk aise amuk troll tobiraga viral chatlan baneba. Noi na tawrise. Sarkar se noi na paihuragi haibro. Kaidawre haibano noi mayam se. Nayum daga thabaka mata leinadra bro. Thabak yam laye loina pige lawo. James na. Kaino Phairen. Sorry. Kaino. Aikoi uncle na harise yam chume. Asengba. Kaino khangdi mangonda tawbirba mayam se. Hendin maleko. Viral satnaba ne thingaga ma oina viral chathanbire. Thaudi phajana leitaba jani he. Ai comment pisange. Yes, you are right uncle. We support you uncle. Bomsana. Serious ladi nang so viral manam namsle. Ai shunanga pundabana fadawmansle. Nangi sense kuto shi ai kaya kidawaktrebo. Ai chalhobana fadawmansle. Hairam laga bomsa tapna ka dudagi thokirami. James notification ama la ina hangba hotnari hanglubada Phairen reacted to your comment. James na. Wah! Uncle na comment like tawre he. Thank you uncle. Asi hairaga mathanta harauduna pring song duna lerami. Tompok su tumina yenglambadagi yengningantabadagi tumina ka aduragi thoki. James na. Yes! This is what a man of class means.
hairaga onthorappada kanamta leramdabduda e kaino kai kai sanakhre